ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯊꯥꯒꯠꯂꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯦꯒꯥꯐꯝꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯥꯝꯕꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯖꯟ 3 ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯥꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯖꯟ 3꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯇꯝꯐꯥꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯍꯩꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯒ ꯃꯤꯠꯅ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯊꯕꯛ ꯈꯔ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯍꯩ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯒ ꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯃꯤ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦ, ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯋꯥꯔꯤ ꯁꯥꯟꯅ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯏꯙꯤ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯀꯠꯊꯣꯛꯂꯝꯂꯕꯒꯤ ꯇꯨꯡꯗ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯊꯥꯗꯣꯏꯁꯅꯥꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ, ꯑꯩꯗꯤꯅꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯊꯕꯛꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯀꯣ, ꯇꯞꯅ ꯑꯗꯨꯃꯛ ꯇꯧꯔꯛꯀꯗꯕꯅꯤꯀꯣ, ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯍꯥꯛꯅ ꯇꯥꯕꯁꯨ ꯐꯠꯇꯦ꯫ ꯑꯗꯨ ꯏꯕꯦꯝꯃ, ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤꯗꯣ, ꯏꯃꯥ ꯃꯥꯏꯕꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯐꯅꯌꯥꯝꯗꯤ ꯍꯪꯈ꯭ꯔꯗꯥꯏꯅꯦ? ꯑꯗꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯗ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ, ꯑꯗꯨꯒ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯅ ꯍꯩꯕ ꯃꯒꯨꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏꯅ ꯑꯗꯨꯛ ꯂꯥꯏꯈ꯭ꯔꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯒ ꯃꯍꯥꯛꯅ ꯑꯐꯥꯎꯕꯒ ꯁꯥꯔꯗꯅ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ, ꯅꯃꯥ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏ ꯑꯩ ꯂꯩꯔꯤꯗꯅ, ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ, ꯏꯃꯣꯝꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯕ ꯑꯃꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯍꯩꯁꯦ ꯇꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯗꯅꯤ, ꯇꯝꯊꯣꯛꯁꯤꯉꯥꯏꯗꯅ, ꯑꯩꯅ ꯇꯧꯕꯗꯨꯗꯤ ꯅꯪ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯣꯏ, ꯅꯁꯥꯅ ꯇꯧꯔꯒꯗ ꯄꯦꯟꯒꯗꯕꯅꯤꯅꯦꯍꯦ꯫ ꯋꯥꯐꯝ ꯑꯗꯨ ꯊꯥꯗꯣꯏꯁꯅꯥ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯕꯕꯨ ꯊꯦꯡꯅꯒꯦ, ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯁꯅꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯇꯝꯕꯤꯔꯣ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏ ꯊꯥꯗꯣꯏꯁꯅꯥꯗ ꯃꯃꯤꯠ ꯑꯗꯣ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯒꯗꯧꯔꯤꯕꯅꯣ, ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯊꯥꯗꯣꯏꯁꯅꯥꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯝꯕꯤꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯊꯥꯗꯣꯏꯁꯅꯥꯗ ꯅꯪꯅ ꯇꯝꯅꯤꯡꯂꯤꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤꯅꯣ, ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝꯗꯔꯥ, ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯃꯤꯒꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯑꯗꯨꯒꯨꯝꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯔꯥ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯈꯥ ꯇꯥꯅ ꯂꯤꯊꯔꯛꯏ꯫ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯍꯩ ꯍꯥꯏꯗꯨꯅ ꯃꯨꯛꯆꯔꯤꯕ ꯅꯤꯡꯊꯦꯝꯕ ꯃꯥꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯑꯩ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯟꯖꯥꯟꯅꯩ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯈꯤꯕ ꯃꯍꯩ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕꯗꯤ ꯑꯣꯏꯒꯟꯗꯦ, ꯐꯠꯇꯕ ꯃꯥꯏꯀꯩꯗꯅ ꯍꯦꯟꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯌꯨ, ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯆꯠꯂꯨ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯇꯧꯍꯟꯕ ꯉꯝꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯊꯕꯥꯛ ꯐꯨꯈ꯭ꯔꯤ꯫ ꯑꯗꯨꯛ ꯂꯨꯕ, ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯨꯄꯤ ꯅꯪꯅ ꯀꯔꯝꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯌꯥꯏ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯐꯥꯎꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯗꯤ ꯅꯤꯡꯈ꯭ꯔꯕꯗꯤ ꯅꯤꯡꯈ꯭ꯔꯦ, ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯁꯛꯂꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯅ ꯐꯔꯦ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯝꯕꯤꯔꯒꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯁꯦ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯔꯣꯏꯗꯕꯅꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯍꯥꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯁꯨ ꯆꯪꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒ ꯆꯠꯈꯤꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯤꯖꯤꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯕ ꯉꯝꯂꯤꯉꯩꯗꯗꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯉꯝꯃꯤ ꯁꯣꯟꯖꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯗꯣ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯕꯨꯠ ꯁꯥꯟꯅꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯒꯅꯤꯁꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯌꯥꯏꯅ ꯅꯪꯅ ꯂꯣꯏꯁꯤꯜꯂꯝꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯐꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯗꯣ ꯎꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯣꯏꯁꯤꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯎꯗ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨ ꯀꯅꯥꯒꯨꯝꯕꯅ ꯎꯕꯗꯨ ꯌꯥꯟꯊꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯅꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯅꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯆꯥꯅꯁꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯆꯥꯛꯊꯥꯛ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯝꯐꯥ ꯌꯥꯏꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯌꯥꯏꯅ ꯑꯗꯨꯁꯨ ꯃꯔꯝ ꯂꯩ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯣ ꯕꯨꯠ ꯁꯥꯟꯅꯕ ꯅꯠꯇꯕꯤꯗ ꯆꯨꯝꯅ ꯈꯛꯀꯤ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒꯨꯝꯕꯗꯗꯤ ꯊꯣꯏꯗꯣꯛꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯣꯛꯀꯟꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯑꯗꯨꯃꯛ ꯂꯣꯏꯁꯟꯅꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯗꯣꯂꯥꯏꯗ ꯊꯥꯡꯂꯒ ꯄꯨꯈꯤꯗꯧꯔꯤꯕꯅꯤ ꯅꯪꯒ ꯃꯈꯣꯏꯒ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯁꯥꯒꯩ ꯃꯨꯠꯀꯦꯁꯨ ꯃꯨꯠꯆꯈ꯭ꯔꯁꯅꯨ ꯑꯩꯗꯤ ꯕꯨꯠ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯦꯝꯕꯗꯤ ꯍꯥꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯐꯔꯦ ꯃꯁꯤ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯖꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯌꯥꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯊꯥꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯁꯦ ꯏꯕꯦꯝꯃ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯀꯥꯡꯂꯣꯟꯗꯣ ꯇꯝꯕꯤꯒꯅꯤ ꯑꯗꯨꯗꯨꯒ ꯅꯪꯅꯁꯨ ꯃꯁꯤꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯐꯥꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯗ ꯃꯍꯩ ꯇꯝꯕ ꯍꯧꯈꯤ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯈꯔꯗꯤ ꯍꯩꯔꯛꯂꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯦꯝꯕꯕꯨ ꯈꯪꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯁꯅꯥ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯩꯒꯠꯂꯛꯄꯅ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯌꯦꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯕꯨ ꯌꯦꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯀꯥꯕꯛ ꯌꯦꯛꯂꯤꯕ ꯆꯦ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯕ ꯃꯩꯅꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯏ ꯑꯗꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯇꯁ ꯀꯝꯗꯧꯋꯤ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤꯗꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯃꯨꯛ ꯊꯥꯔꯛꯂꯕꯗꯤ ꯑꯩꯗꯤ ꯉꯥꯛꯄ ꯑꯃꯨꯛ ꯍꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕꯗ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯗꯣ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯏꯆꯥꯛ ꯆꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯔꯝ ꯆꯥꯗꯅ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯀꯥꯡꯊꯣꯟꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯃꯗꯤ ꯄꯥꯝꯕꯣꯝꯁꯤꯗ ꯍꯧꯔꯤꯕ ꯇꯨꯍꯥꯎꯁꯤꯡꯗꯣ ꯆꯞ ꯌꯨꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯐꯨꯔꯤ ꯆꯒꯨꯞ ꯊꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯍꯤꯁ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯑꯩꯉꯣꯟꯗ ꯁꯛꯇꯝꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ ꯀꯔꯝꯕ ꯑꯃꯥꯏꯕꯕꯨ ꯑꯣꯏꯔꯤꯒꯕ ꯐꯩ ꯈꯪꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯈꯔ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯏꯪꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯁꯅꯥ
ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯎꯟꯒꯨꯝꯅ ꯏꯪꯕ ꯍꯧꯔꯛꯏ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯁꯥ ꯑꯁꯦ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯏꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯃꯔꯝ ꯆꯥꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯂꯩꯍꯧꯒ ꯇꯧꯔꯕ ꯖꯥꯠꯂꯅꯤ ꯑꯁꯣꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯇꯝꯐꯥꯌꯥꯏꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯃꯗꯣ ꯑꯥꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯁꯤꯡ ꯈꯔ ꯁꯣꯜꯂꯒ ꯑꯩ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯊꯛꯆꯜꯂꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯌꯥꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯄꯤꯊꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤꯗꯤ ꯐꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯅꯥꯅ ꯈꯜꯂꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯊꯥꯗꯤ ꯊꯛꯂꯤꯗꯅꯕ ꯑꯗꯨꯕꯨꯗꯤ ꯈꯪꯂꯤꯗꯅ ꯅꯪ ꯑꯩꯅ ꯇꯧꯔꯛꯂꯤꯕꯗꯣ ꯆꯦꯛꯁꯤꯜꯂꯨ ꯃꯗꯣ ꯑꯍꯥꯟꯕꯒꯤꯅꯤ ꯑꯍꯥꯟꯕ ꯆꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯏꯁꯅꯥ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯤ ꯆꯍꯤ 3 ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯊꯥꯗꯣꯏꯁꯅꯥ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯇꯝꯐꯥꯌꯥꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯈꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯐꯥꯌꯥꯏ ꯃꯅꯤꯡꯇꯝꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯁꯅꯥ ꯊꯦꯡꯅꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯤꯔꯛꯄꯗꯒꯤ ꯇꯝꯐꯥꯌꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥ ꯍꯧꯖꯤꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯍꯩꯔꯕꯅꯤꯅ ꯃꯍꯥꯛ ꯅꯤꯡꯊꯤꯕꯗ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯕ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯈꯔ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯈꯤ ꯈꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯁꯅꯥꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯪꯂꯛꯄꯗ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯀꯥꯝꯁꯤꯜꯂꯒ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯨꯀꯥꯞꯄꯤ ꯑꯗꯨꯅ ꯈꯨꯠ ꯑꯗꯨꯅ ꯁꯠ ꯀꯥꯞꯊꯣꯛꯈꯤ ꯑꯗꯨꯝꯅ 5-10ꯔꯛ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯣꯝꯗꯗꯤ ꯅꯤꯡꯊꯦꯝꯕꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯂꯣꯏꯁꯤꯟꯕꯗ ꯅꯠꯇꯅ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯒꯗꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯊꯕꯥꯛ ꯆꯥꯛꯄ ꯃꯕꯨꯛ ꯁꯥꯎꯒꯠꯄ ꯃꯀꯣꯛ ꯉꯥꯎꯕ ꯃꯀꯣꯛ ꯆꯤꯛꯄ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯑꯁ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯀꯅꯥꯒ ꯑꯩꯒ ꯌꯦꯛꯅꯈꯤꯕ ꯂꯩꯕꯒꯤꯅꯤ ꯂꯩꯇꯦꯗ ꯑꯗꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯂꯪꯊ꯭ꯔꯩ ꯃꯇꯣꯟꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯄꯣꯔꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯂꯪꯊ꯭ꯔꯩ ꯃꯇꯣꯜꯗꯨ ꯂꯨꯞꯁꯜꯂꯒ ꯃꯁꯥꯗ ꯈꯤꯛꯇꯣꯛꯆꯩ ꯑꯗꯨꯒ ꯏꯁꯤꯡꯗꯨꯁꯨ ꯈꯔ ꯊꯛꯆꯤꯜꯂꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯅ ꯇꯧꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯕꯨꯗꯤ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯒꯗꯧꯗ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯅꯤꯡꯊꯦꯝꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯑꯩ ꯑꯁꯤꯗ ꯊꯕꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯍꯥꯏꯕꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯅꯤꯡꯊꯦꯝꯕꯅ ꯊꯣꯡꯒꯥꯜꯗ ꯆꯠꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯍꯟꯗꯛ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯀꯅꯥꯅ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯊꯥꯗꯣꯏꯁꯅꯥꯒ ꯃꯨꯛꯅꯈꯤꯕ ꯑꯃꯗꯤ ꯂꯥꯟ ꯇꯧꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯏꯁꯅꯥꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕꯤ ꯅꯦꯛꯂꯒ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯅꯤ ꯈꯟꯅꯔꯤꯕꯗꯨꯒꯤ ꯂꯥꯎꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯊꯥꯖꯤꯟꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯗꯅ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯔꯤ
matam adu ningthembana haujikti khangli mamanigi marakta aranba amata leiti tagudabu lana khanaba amana lalhanbani haibase khangi adu mahakna hairabasu thajabiroidaba maramna mahak wakal amadaga lakpaga adumak hanturakli asum lakpana haujik ningthembana thadoi sanana karigumba mathang amuka mangonda kaplaklabadi aina kari tawsige haibado mahak wakal khalli mahaki mathamoi nungda thadoi sana se nusidabadi nati aduna mangonda ngasi phawbada khut thakidabani adubu mangonda khut tharakpa amati mahaki punsibu makhanna honaraklabadi mahak lemna khak tharoi haba wafam ningthembasu khanba hawrakli adumna mahak khanna imunglumda amuk changakli aduga mahakna lai khoirambada sijinnagada matam kayagi mamangdagi sijinnaramlaga haujikna sijinnakhidraba polam chairam kaya ama mathang pochai singado suri phre haiduna mathang yengba hawri adumna yenglabagi tungda ningthembana polam chairam singado loina suri khanglabada amaiba ningthembana saru machet ama fairaga mahak maninglomda parap thokri matamdo numidangi pung 3 muk tarabani ningthemba maninglomda parap laklaga maningda hauriba lafu chagul singadugi marakta phamtharaga ningthembana saru aduda lewa khara solaga mahana hauriba lafu adugi marak singaduta saru ado langsilli adumna tawruba aduda ikhang khangawduna musin muba laimu ama thorakli aduga nahang aibu kauribasi karigino haiduna ningthembada hangi wafam adu tabada ningthembana hauji aingonda ayat apan pirakliba aingonda kapakliba se kanana taruklibano haibado nahang khara hayu nangna khanglabadi haiduna khummi ningthembagi wa adu tabada mamanga libliba laimu aduna haujik nangi nathakta ikuidana miyoi amana landarak lagani miyoi ado oigi lamtanga leiba nupi amani adugi sumathakta nupi ado mahai masing khara hairaba miyoi amani mahaka muknaba haibase araiba amadi oilodori khara wana thoklagadori maramaduna nangsu chekselu ngasidagina tha kharagi matungda sodana nabanigi marakta asauba lanjau amati thoklaragani matam aduta nupi aduna nang amadi nangge sagaina taibu loinamak hatkibasu yai maramatuna nahak sem saduna matau karamna aigi nupi angang sing amati nasabu kanjasi ge haibado khalawru aigi jakthak piro halage adumna hairapada ningthemba khadi matha sari adubu mana khangli tarukliba se thadoi sanana taruklibani haibasi mahana khangli adubu ningthemba karisu thodokna khalludi mahaksu mahai matik chana hairaba amaiba amanina thoina hena lusiludi masidagi ningthembana mahana kauthuriba laimu ado mahake jakha khara pirabagi tungda halankhri madugi matung ningthemba mahana haujik langchinkhiba saru ado amuk pairaduna imungomda changlaga mafam chana thamki matam maduda mahake loina bina chak chananaba tawrasi hairakpadagi mahak chakchaba dumak changli chak chana mahak wakhal jajat mayap ama khalli karigumada thadoi sanana aingonda tainarakraduna aigi nuksiraba nupi amadi angang sing asida solaklabadi kamdauba haiduna wakhan khalli chakti huktabida chakto asum tolaga wakhan khanba adu urubada ningthemagi loina bina kari torobage mokoi tamo haiduna hangi matamadu ningthemara ha kaisu tawdeda ai sum wakhal makhalamani asumda hairaga mahak chakado kaba khara saraga mahak phamungomda adumak changakli phamungta longni hiplaga leiringai mahaki manakongta kanagumba amana lapna tamna kaubagi khonjel ama tai khonjel adu tabda ningthemba phuk hawgali aduga kanano arapatigi aigi ming panduna kauribasibo afabadi boyaroise aigi thawai mirelasi koubu mi yawredana khangganidana ngasidi chabi chatheng khara piki adumna khallaga ningthembana mahaki lewa mantra khara solaga khaw adugi manungdagi kati amuba musin muba yotki ma lokhorakli aduga mahakna parap hingolomda chakkhraga numidak aduta lewa khara murum solaga la makak ama porakli hariba la makak adudagi la machet ama loktholobagi tungda la aduda amadi kati aduda lewa mantra soladuna la singado chagap kakhalai adumna torokpa aduda somna thadoi sanagi masam mado masa matomta matat tatuna kinba horakli ngasai makai thadoi sanana ningthembagi thawai mirel adubu wari sananabagi damakta kauribani mahakti matam thenge khaladuna adubu ningthembadi somda mahana tawlibato loina khangnabanina madudo kakpa hori adumna thadoi sanagi masam maka kakhalakpa amati itentena chabak kuchillaga leirakpa aduta thadoi sanado pakhatladuna mahaki oja oiriba leifamsu pipiriba amaibi tamphayagi manakta chinsilakli
ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯖꯦ ꯃꯁꯥ ꯃꯇꯣꯝꯇ ꯆꯕꯥꯛ ꯆꯕꯥꯛ ꯀꯥꯇꯤꯅ ꯀꯛꯊꯠꯂꯒ ꯊꯥꯗꯔꯛꯄꯒꯨꯝ ꯊꯥꯗꯔꯛꯂꯤ꯫ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯅ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯑꯁꯨꯝ ꯆꯒꯞ ꯆꯒꯞ ꯆꯞꯂꯛꯄ ꯑꯗꯨꯗ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯀꯥꯇꯤ ꯑꯗꯣ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯔꯗꯤ ꯍꯩꯕꯖꯥꯠꯅꯤꯗꯅ꯫ ꯈꯪꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯛꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯂꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯂꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯤꯡꯊꯦꯝꯕ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯆꯝꯄ꯭ꯔꯥ ꯈꯔ ꯍꯦꯛꯂꯨꯔꯤ ꯑꯗꯨꯒ ꯂꯩꯇꯥꯟꯅ ꯃꯤꯇꯝ 2 ꯁꯥꯔꯤ꯫ ಮಿತಂ 2 ಸಾರಬ ಲೈತನ್ ಅದುದ ಮಹಾಗ್ನ ಚಂಪ್ರಾ ಮಹಿ ಅದೋ ಅಸುಮ ಸುಮ್ಜಲಗ ಕಂಗಲ್ಲಿ ಖರ ಹೆ ಕಂಗಪಗ ಚಂಪ್ರಾ ಅಮು ಸುಮ್ಜನ್ಬ ಖರ ಹೆ ಕಂಗಪಗ ಚಂಪ್ರಾ ಅಮು ಸುಮ್ಜನ್ಬ ತೌರಿ ಅದುಮ್ನ ಸುಮ್ಜನ್ಬ ಲೋರಬಗಿ ತುಂಗ್ತ ಹೌಜಿಕ್ ಮಹಾನ ಸಾರಿ ಮಿತಂ ಅದುಸು ಕಂಗಕ್ಲಬದದ ಮಹಾನ ಖಲ್ಲಿ ಮಸಿ ಒಯದಿ ಯಾರೆ ಹೊರೆ ನುಮಿದಾಂಗ್ದಿ ಖಂಗನಿದನ ಥಾದೋಯ್ ಸನಾನ ಅಯ್ಯಸೆ ಆಮಾಯ್ಬ ನಿಂಗ್ಥೆಂಬನಿ ಹಾಯ್ಬಸಿ ನಹಾನ ಖಂಜದಬಸು ಸಾರಿ ಅದುಬು ಹೊರೆ ನುಮಿದಾಂಗ್ದಿ ಖಂಗನ್ಬ ತಾರಿ नंग खरदी खांगन लगी असम न खलगा निंथेंबा मितम अनियदो मफम चाना थमखी वारी असिगी अहानब तांकक मतांग असि लोइसिनजरी मथंगी तांकक सिंदा करी कमदोरपके हाइबदो मयाम पुन्ना मुक ngaimiनरसी मयाम बु वरोइबदा मुक्का हन्ना खुरुमजरी।